ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯁꯥꯔꯥꯅꯤ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ꯫ ꯑꯩꯃ, ꯑꯥꯗ ꯏꯁꯩ ꯁꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯁꯛꯈ꯭ꯔꯦꯗ꯫ ꯑꯩ ꯃꯥꯒꯤ ꯏꯁꯩ ꯑꯁꯤꯗ ꯉꯥꯎꯔꯦ ꯇꯁꯦꯡꯅ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯁꯩ ꯇꯝꯕꯤꯌꯨ ꯍꯦꯛꯇ ꯍꯥꯏꯖꯒꯦ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯤꯡꯅ ꯆꯦꯡꯂꯩ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯩꯕꯨꯔꯣ? ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ? ꯁ꯭ꯋꯥꯏꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ? ꯑꯣ, ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯣ, ꯊꯦꯝꯕꯨꯡ ꯍꯥꯏꯕ? ꯀꯩꯅꯣꯅꯤ, ꯅꯪꯅ ꯏꯁꯩ ꯁꯛꯏꯗꯣ ꯑꯣꯖꯥ ꯀꯅꯥꯅ ꯇꯝꯕꯤ? ꯑꯩꯗꯤ ꯀꯅꯥꯅꯁꯨ ꯏꯁꯩ ꯇꯝꯖꯗꯦ, ꯋꯥꯔꯧꯕꯤꯅꯤ꯫ ꯀꯅꯥꯝꯇꯗ ꯏꯁꯩ ꯇꯝꯗ꯭ꯔꯒ ꯑꯗꯨꯛ ꯐꯖꯅ ꯁꯛꯄꯗꯤ ꯀꯔꯝꯅꯅꯣ? ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯆꯦꯡꯂꯩꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯏ꯫ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯊꯦꯝꯕꯨꯡ꯫ ꯃꯖꯥꯏꯕꯦꯝ, ꯑꯩꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯖꯥ ꯅꯥꯏꯅ ꯏꯁꯩ ꯇꯝꯖꯗꯦ꯫ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕꯒꯤ ꯄꯪꯁꯛ ꯃꯁꯛ ꯁꯛ ꯁꯥꯟꯅꯖꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯏꯁꯩ ꯑꯗꯨꯗ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ꯫ ꯑꯩꯕꯨ ꯅꯪꯅ ꯏꯁꯩ ꯁꯛꯄ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯔꯨ, ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯩꯖꯕ ꯅꯠꯇꯦ꯫ ꯑꯍꯩꯕ ꯀꯅꯥ ꯑꯃꯗ ꯑꯣꯖꯥ ꯑꯃꯗ ꯇꯝꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ꯫ ꯀꯅꯥꯁꯨ ꯋꯥꯠꯇ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯏꯁꯩ ꯇꯝꯕꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏ, ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯌꯨꯅꯤ ꯅꯪꯕꯨ꯫ ꯑꯩ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯇ ꯍꯪꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯑꯩꯅ ꯌꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯕ ꯉꯝꯂꯣꯏ꯫ ꯑꯕꯣꯛꯀꯤ ꯋꯥ ꯇꯥꯗ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯖꯗꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ꯫ ꯑꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯛꯂꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯑꯕꯣꯛꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯄꯨꯡꯖꯥꯁꯤꯃꯛꯇꯗ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯑꯩꯅ ꯇꯥꯅꯤꯡꯏ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯡꯂꯩ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯕꯣꯛ ꯄꯤꯁꯛ ꯌꯦꯅꯈꯥꯔꯣꯝꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯆꯦꯟꯁꯤꯟꯗꯨꯅ, ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯁꯤꯡ ꯈꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯁꯨꯝ ꯈꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯑꯕꯣꯛꯁꯤꯃ, ꯑꯩꯅꯁꯨ ꯉꯔꯥꯡ ꯃꯌꯥꯝ ꯑꯃ ꯈꯥꯏꯔꯒ ꯊꯝꯃꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯌꯥꯗ꯭ꯔꯕꯣ? ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯈꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯗꯤ꯫ ꯑꯕꯣꯛ ꯋꯥꯅꯕ ꯑꯃꯨꯛ ꯀꯔꯤꯒꯤ ꯁꯤ ꯇꯧꯔꯤꯅꯣꯕ? ꯁꯤ ꯑꯕꯣꯛ, ꯑꯩ ꯇꯧꯒꯦ ꯀꯗꯥꯏ? ꯌꯥꯝꯗꯦꯗ, ꯑꯁꯤꯈꯛ ꯇꯧꯕꯁꯤꯕꯣ ꯀꯩꯁꯨ ꯋꯥꯔꯣꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕꯁꯤꯕꯣ? ꯑꯕꯣꯛ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯉꯁꯤꯗꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯑꯕꯣꯛꯇ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯑꯕꯣꯛ, ꯑꯇꯩ ꯋꯥ ꯅꯠꯇꯦ꯫ ꯉꯁꯥꯏ ꯃꯖꯥꯏꯕꯦꯝꯃ ꯆꯦꯡꯂꯩ ꯑꯗꯣ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯑꯕꯣꯛꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯆꯠꯄ ꯇꯥꯔꯦ꯫ ꯌꯥꯗ꯭ꯔꯒꯅ ꯆꯠꯂꯔꯣꯏ꯫ ꯌꯥꯗ꯭ꯔꯒꯅ ꯀꯩꯗꯧꯔꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯑꯝꯃꯤꯅꯣ? ꯅꯠꯇꯦ, ꯑꯕꯣꯛꯇ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ꯫ ꯃꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯕꯗꯣ ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯁꯤꯡꯅ ꯐꯠꯇ꯭ꯔꯤꯕ꯫ ꯏꯁꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯑꯕꯣꯛ ꯅꯨꯡꯁꯥ ꯊꯤ꯫ ꯑꯕꯣꯛ, ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯉꯁꯥꯏ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯕꯨ ꯏꯁꯩ ꯇꯝꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯕꯣꯛ, ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯣ ꯑꯕꯣꯛꯇ ꯍꯪꯂꯛꯀꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦ꯫ ꯅꯪꯕꯨ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯤꯔꯣ? ꯑꯗꯨꯕꯨꯅꯦ, ꯅꯪ ꯆꯦꯛꯁꯤꯜꯂꯨ, ꯃꯈꯣꯏꯗꯤ ꯑꯉꯝ ꯑꯊꯧꯅꯤꯀꯣ꯫ ꯃꯖꯥꯏꯕꯦꯝꯃ ꯆꯦꯡꯂꯩꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯍꯥꯏꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯃꯣꯏꯗꯤ꯫ ꯑꯋꯥ ꯑꯅꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯣꯏ, ꯃꯤꯅꯨꯡꯁꯤ ꯂꯩꯔꯣꯏ꯫ ꯈꯤꯇꯪ ꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯍꯦꯛ ꯂꯩꯈꯤꯕꯗ ꯕꯗꯅꯥꯝ ꯄꯤꯕꯤꯔꯛꯀꯗꯣꯏꯅꯤ꯫ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯃꯣꯏꯗꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯅꯤ? ꯆꯠꯂꯨ, ꯇꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯏꯁꯩꯗꯨ ꯇꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯪ ꯍꯩꯁꯤꯡꯉꯨ꯫ ꯏꯁꯩꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯍꯩꯇꯦ ꯍꯥꯏꯅ ꯈꯨꯝꯃꯣ꯫ ꯃꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯩ ꯍꯪꯂꯛꯄꯗ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯂꯕꯁꯨ ꯏꯄꯪ ꯄꯪꯕ ꯃꯤꯑꯣꯏꯒꯨꯝꯅ ꯂꯩꯌꯨꯀꯣ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯃꯣꯏꯗꯤꯅꯦ, ꯃꯤꯁꯦ ꯃꯣꯏꯕꯨ ꯉꯝꯒꯗꯕ ꯃꯤ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ, ꯃꯣꯏꯅ ꯉꯝꯅꯅꯕ ꯄꯥꯟꯅꯅꯕ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟ ꯌꯦꯛꯅꯕꯒꯨꯝ꯫
Isudi asamba miyoi natti abokna yengbada lairaba napa namana poksarambu oirabasu ningthau oigadaba isuni. Phare abo ai hayeng ayu anganbada chanaba tawrage nasu pumnama khangzari ado abo nasidi kai sang thongdu chak yam lam yai debo khangdreda asam main sang thongma natana karibu thonguni ge isu sak lami hairabanina abok thonglurage ha ngasai abokna nga khra pharakpani yaibige isuna sanaba mabok pisak imungda sangki aigi abokse masuigi khanbada wazaraban ai abok punungaina thamdaba yadi bo nangse aigi abok oina phangjaba nasuigi thamoina pensai ima baba naja ima pabu ningsini adubu bab jelaba masa oirubana mitsina ima baba nigi masakti uba phangkijai asomda konung manungdani jenglei harauna mama maharani leimada warol pumba tamlami hai nangbu kanino konung sida oza ahiba jagoi isai tambinaba aphauba ahiba sing leiba sida tamhangiri haidraga karigino nangna misam amada karisu haitaba oza naina tamkibasu nataba masa matomta pangsak masakpaduda isai tambiyoidana haiduribadubo nangbu ngaurabra haiba napa ningthongna taraga wa thokpa tarini nangbo ontho ida imagi senglei nangse as ima oza naina tamdudrasu magi seido yam hai phajai sida konungda lariba oza sing sidagi mani hena hai haiba ima aduna ne pabung ningthaudasu aina yana ba haijani ima nangna su yabiyoba ko ima hoini ima budi nangna haiba singado loina yai isagi apambudu taw imadi athingba thamloi ko napa ningthauda yana ba haijau nangna imana haibada yarakani thajadi ai pabungi nakta chatlugi ma hai hausik aruba mi phamba ma phamhauribani aduna ne sakhinu horena midang potharam daida hanga chauko hoi asumna mazaibe masenglei mapaning thobu ngaiduna warul pumba hangatuna ayaba piyu haijarami masa masing phattabi mangau thibi masani khana harau ayaba piraklami mathangi numitki ayuk anganbaduda thembu sana thongda laktuna leiri mabu sangba yanaba thongakpa singda hairari tanjaduda sengleigi manai asanmi thoklaktuna thembung pusilai jengleina ningthina haiko leikon semduna thamliba mafam asida thembung puduna sanglai jenglei hana ngaiduna leirami thembung jenglegi ngasigi masak asi uba matamda thamoida thuk lauba amadi phauki jenglei ingna lemsai khutsem yaudda ningthijai mangau thibi mazaibe masibu uzaba mikupta thembung apam nungsi phaujarami changlao sida phamo aidi ngasaidagi ngaiduna leiraban laaroidra haina sukhaluri lakbibagidamak adombu hainingai leitana jenglei aihakna thagatpa phongdoksai kui mazaibe musina sidi toklan thina phajana wa hairaktreda thembung phamnaba leiba domda sangsinduna phammi adugo jengleida yengna asumna hairaklammi sanaibem madudi haurasi isai tamba haurasi kamdongna sakpa tammi adubo haujringai mingo mahana kauzagi nangbu oza haina kaubasu ai pamdi maramdi nang oza nati amaromda aibu takpi tambi doribanina ozani ainadi nangbu ta thembung haina kauningi kai khali mazaibe magi apambani aigidi kaisho kaiba leijadi phare haurase dudi kamdongna sakpa ahanbada sur panbana tamsi thembungna jengleida ningthina taklami jenglaisu pukning sangna tari pung khrau singkhraba matung ahidi hairoidra haina khalluri adubu ta thembung nangna isai sakpa tambibasa pukning sangna tarubaira thuna buhai numit kayani sangkhini mazaibe mana thuna hairi khai numiti kaishu changloi yamna suhai hana ozanaina tambirambra ai hana tamkhre adubu asumnadi ai pukning sangna tasindi hainingba pokludi jenglegi mama maharani leima makoina leiriba domda laklami maharani leima lakpa ubada phamlambadudagi haugattuna nolukna hairai ima maharani mara isa sengleibu isai sakpa tambiriba nupa masado ahoi mani naming kari kauki nangbo nangi ma paba madi nangi sinau singi mamingna kari minglen kauba thembung ngahakti mikup khara tumina lei tapna muk hairai apokpi ima pabagi minglen masaina khangzadi aigi abokna engonda haibidi
ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯩꯅꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯨꯗꯦ, ꯃꯔꯝꯗꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯆꯥ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡ ꯇꯥꯕ ꯉꯝꯂꯣꯏ꯫ ꯅꯆꯤꯟ ꯊꯤꯒꯅꯨ ꯊꯦꯝꯕꯨꯡ, ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯋꯥꯔꯧꯕꯤꯔꯣꯏ, ꯇꯁꯦꯡꯅ ꯑꯩ ꯈꯪꯖꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯕꯣꯛ ꯍꯥꯏꯕꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯕꯣꯛꯀꯤ ꯃꯤꯡꯗꯤ ꯄꯤꯁꯛ ꯍꯥꯏꯕ꯫ ꯍꯣꯏ ꯏꯃꯥ ꯂꯩꯃ꯫ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯇꯥ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ, ꯅꯨꯄꯥ ꯃꯆꯥ ꯌꯦꯡꯉꯣꯏ꯫ ꯅꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯃꯤꯡ ꯍꯥꯏꯗꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯅꯪ ꯃꯦꯝꯃꯒꯤ ꯃꯆꯥ, ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯡ ꯃꯦꯝꯃ, ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯏꯇꯥꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯃꯁꯤ ꯍꯥꯏꯗꯦ? ꯍꯣꯏ ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯃꯤꯡ ꯃꯦꯝꯃ ꯀꯧꯖꯩ ꯏꯃꯥ ꯂꯩꯃ꯫ ꯑꯩꯒꯤ ꯑꯕꯣꯛꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯏꯃꯥ ꯂꯩꯃꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯖꯔꯨꯔꯦ꯫ ꯑꯕꯣꯛꯅ ꯏꯃꯥ ꯂꯩꯃꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯅ ꯏꯃꯥꯒꯤ ꯃꯤꯡ ꯄꯟꯗ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ, ꯅꯁꯨ ꯑꯁꯤꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕ ꯋꯥꯔꯧꯔꯦ ꯇꯥꯛꯄꯅꯤ ꯏꯃꯥꯅ ꯑꯩꯕꯨ꯫ ꯏꯃꯥꯒꯤ ꯊꯦꯝꯕꯣꯡ, ꯏꯃꯥꯅ ꯅꯪꯕු ꯅꯁꯛ ꯈꯪꯕꯗꯤ ꯑꯇꯩꯅ ꯈꯪꯕ ꯅꯠꯇꯦ, ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯅ ꯈꯪꯕꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯁꯤꯔꯝꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯂꯩꯍꯧꯔꯣ, ꯏꯃꯥ ꯆꯠꯂꯒꯦ꯫ ꯆꯠꯂꯝꯗꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯃꯨ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯊꯦꯝꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯆꯦꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯅꯪ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯊꯦꯝꯕꯨꯡ ꯇꯁꯦꯡꯅ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤꯗ ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯃꯛ ꯂꯩꯕꯤꯍꯧꯔꯣ꯫ ꯉꯥꯏꯈꯣ, ꯌꯥꯔꯣꯏꯌꯦ, ꯑꯩ ꯊꯤꯟꯕꯤꯒꯦ꯫ ꯏꯃꯥꯅꯁꯨ ꯅꯪ ꯍꯜꯂꯝꯗꯥꯏꯗ ꯆꯪꯉꯛꯑꯝꯃꯣꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯥꯏ꯫ ꯆꯪꯂꯝꯂꯔꯣꯏꯒꯦ, ꯍꯌꯦꯡ ꯆꯪꯂꯒꯦ꯫ ꯆꯪꯂꯝꯗ꯭ꯔꯗꯤ ꯅꯪ ꯗꯟꯗꯤ ꯐꯪꯅꯤ ꯈꯪꯗ꯭ꯔꯣ? ꯐꯔꯦ, ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤꯗ ꯆꯪꯂꯝꯂꯒ ꯊꯦꯝꯕꯨꯡꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ, ꯀꯩꯗꯧꯔꯦ? ꯏꯁꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯤꯕꯗꯤ? ꯍꯥ? ꯑꯕꯣꯛ, ꯏꯃꯥ ꯂꯩꯃꯅ ꯑꯩꯕꯨ ꯎꯕꯗ ꯃꯁꯛ ꯈꯪꯕꯤꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯈꯪꯏ, ꯅꯪꯕꯨ ꯎꯕꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯃꯥꯗꯤ ꯎꯅꯔꯛꯄ꯭ꯔꯥ? ꯎꯅꯔꯛꯇꯦ ꯑꯕꯣꯛ꯫ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯒ ꯂꯩꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯛꯄ꯫ ꯃꯔꯥꯏꯕꯛꯅ ꯇꯝꯗꯅ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈꯤ, ꯑꯗꯨꯒ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯅꯄꯥꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯇꯣꯉꯥꯟꯅꯈꯤꯕꯅ, ꯅꯃꯥꯒ ꯇꯣꯈꯥꯏꯅ ꯂꯩꯅꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯕꯅꯤ꯫ ꯍꯥꯏꯅꯈꯤꯕꯅꯤ, ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯅ꯫ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯑꯕꯣꯛꯇ ꯍꯥꯏꯔꯝꯈꯤ, ꯅꯪꯁꯤ ꯃꯆꯥꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯅꯕ, ꯑꯗꯨꯒ ꯅꯃꯥ ꯂꯩꯃꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯃꯇꯥꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯤ ꯃꯌꯥ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯒꯤ ꯍꯧꯅꯁꯥ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗꯦ꯫ ꯅꯪꯕꯨ ꯍꯪꯂꯗꯤ ꯅꯃꯥꯅ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪꯅ ꯄꯥꯈꯪ ꯐꯥꯔ ꯐꯥꯎꯕ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯔꯕ ꯐꯥꯎꯕ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯑꯩꯅ ꯃꯣꯏꯕꯨ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯑꯕꯣꯛ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒ ꯀꯝꯗꯧꯅ ꯂꯨꯍꯣꯡꯒꯅꯤ? ꯂꯥꯏꯔꯕ ꯂꯝꯖꯥ ꯑꯩ, ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯥꯝꯂꯝꯃꯣꯏ, ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯣꯏꯗꯤ ꯃꯣꯏꯒ ꯆꯥꯟꯅꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯒꯅꯤ ꯍꯧꯖꯤꯛ꯫ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯕꯣꯛ꯫ ꯆꯨꯝꯃꯤ, ꯑꯕꯣꯛꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯃꯣꯏꯅ ꯄꯥꯝꯂꯝꯂꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ? ꯏꯁꯨꯗꯤ ꯑꯕꯣꯛꯅ ꯈꯨꯜꯁꯤꯗꯒꯤ ꯄꯥꯝꯖꯕ ꯏꯁꯨ ꯅꯨꯄꯤ ꯃꯈꯜ ꯏꯁꯨꯕꯨ ꯂꯨꯍꯣꯡꯕꯤꯅꯤ꯫ ꯕꯣꯛ, ꯑꯩꯗꯤ ꯂꯨꯍꯣꯡꯉꯣꯏꯗ꯫ ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ꯫ ꯃꯥ, ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯤ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯃꯔꯝꯁꯨ ꯍꯥꯏꯗꯅ? ꯍꯩ, ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯅꯪ꯫ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯅꯪ ꯇꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯀꯔꯤꯒꯤꯅꯣꯕ ꯇꯧꯔꯤꯕꯁꯦ? ꯆꯦꯡꯂꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯅꯆꯥꯅ ꯀꯔꯝꯕ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯒꯦ? ꯅꯆꯥꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨꯕ꯫ ꯅꯆꯥ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯣꯏꯒꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯌꯥꯗꯦ ꯀꯧꯕ ꯍꯥꯏꯔꯛꯄ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯗ ꯌꯥꯅꯤꯡꯗꯕ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯇꯞꯅ ꯀꯅꯥ ꯇꯥꯍꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯕꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗ ꯀꯧꯗꯨꯅ ꯅꯪꯅ ꯏꯁꯩ ꯇꯝꯍꯜꯂꯤꯕꯁꯦ? ꯏꯃꯥꯅ ꯄꯥꯝꯗꯦꯅꯦ ꯅꯪꯕꯣ꯫ ꯅꯪ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯇꯥꯎꯅꯦ ꯅꯪꯕꯣ꯫
ꯍꯥꯏꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯒ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯕꯅꯤ꯫ ꯑꯆꯥꯎꯔꯝ ꯄꯥꯝꯕ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯇꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯉꯥꯛꯄ ꯄꯥꯝꯃꯤ꯫ ꯏꯃꯥꯒꯤ ꯆꯦꯡꯂꯩ, ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯦꯝꯕꯨꯡ ꯂꯥꯛꯏ ꯇꯥꯔꯕꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯅꯤ꯫ ꯏꯃꯥꯅ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯊꯤꯡꯕ ꯀꯔꯤꯝꯇ ꯊꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯏꯃꯥꯅ ꯊꯤꯡꯂꯒꯦ꯫ ꯅꯪ ꯏꯁꯩ ꯇꯝꯂꯅꯨ꯫ ꯊꯦꯝꯕꯨꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯒꯅꯨ꯫ ꯅꯪꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯥꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ? ꯏꯃꯥ, ꯀꯩꯅꯣ? ꯉꯁꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯑꯩꯕꯨ ꯏꯃꯥ, ꯑꯩ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯩꯅꯁꯨꯅꯦ ꯊꯦꯝꯕꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯦꯕ꯫ ꯍꯩ, ꯅꯪꯒꯤ ꯄꯉꯥꯡ ꯉꯥꯡꯕꯗꯨ ꯇꯧꯅꯨꯀꯣ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯑꯩꯅ ꯌꯥꯅꯕ ꯁꯤꯅꯤ꯫ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥꯗ ꯂꯨꯍꯣꯡꯕ꯫ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯕꯁꯨ ꯐꯪꯗꯕ꯫ ꯏꯆꯝ ꯑꯃꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯔꯨꯕꯅ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯂꯒ ꯊꯣꯛꯂꯛꯏ ꯁꯥꯎꯔꯨꯝꯅꯥꯎ꯫ ꯀꯩꯅꯨꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ꯫ ꯆꯦꯡꯂꯩ ꯉꯥꯡꯅꯤꯡꯕ ꯕꯜ ꯂꯩꯇ ꯄꯉꯥꯡ ꯉꯥꯡꯖꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯦꯅꯨ ꯂꯥꯛꯇꯨꯅ, ꯃꯆꯥꯏꯕꯦꯝꯃ, ꯀꯩꯅꯣ? ꯈꯨꯈꯨꯝꯗꯨꯗ ꯈꯧꯇꯛ ꯆꯥꯏ ꯁꯦꯅꯨ꯫ ꯑꯗꯨꯕꯨ ꯃꯍꯧꯁꯥꯅꯤ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯃꯁꯤꯡ ꯊꯤ, ꯃꯉꯥꯎ ꯊꯤ, ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯛꯏ꯫ ꯀꯞꯅꯤꯡꯈ꯭ꯔꯕ! ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯀꯩꯒꯤꯅꯦꯅ ꯍꯥꯏꯒꯦ? ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯈꯥꯒꯦꯝꯕ ꯂꯥꯛꯍꯧꯔꯤ꯫ ꯃꯆꯥꯏꯕꯦꯝꯃꯒ ꯁꯛ ꯈꯪꯅꯕ꯫ ꯆꯦꯡꯂꯩ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯕꯅꯣ ꯈꯪꯉꯤ꯫ ꯏꯃꯥ ꯂꯩꯃꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯑꯩꯕꯨ ꯄꯥꯝꯗꯅꯕ ꯑꯩꯁꯨ ꯏꯁꯥꯅ ꯁꯤꯟꯒꯦ ꯈꯪꯉꯤ꯫ ꯆꯦꯡꯂꯩꯗꯨ ꯁꯦꯅꯨꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥꯅ ꯑꯩꯒꯤ ꯅꯥꯛꯁꯦ ꯂꯥꯛꯄꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯏꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒ ꯁꯛ ꯈꯪꯅꯀꯣ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯃꯤ ꯈꯥꯒꯦꯝꯕ꯫ ꯃꯔꯨꯞꯀ ꯑꯩꯒ ꯍꯥꯟꯅ ꯋꯥ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤꯗꯣ꯫ ꯍꯧꯖꯤꯛ ꯅꯁꯥ ꯁꯛ ꯈꯪꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯛ ꯁꯥꯟꯅꯖꯧ꯫ ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯅꯌꯥꯊꯪ ꯂꯩꯔꯕꯒꯦ? ꯏꯄꯥꯒꯤ ꯃꯣꯝ, ꯂꯥꯛꯑꯣ ꯌꯦꯡꯉꯣꯏ꯫ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯣ꯫ ꯐꯒꯅꯤ ꯏꯕꯨꯡ, ꯆꯠꯁꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯆꯦꯡꯂꯩ, ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯀꯅꯥ ꯂꯨꯍꯣꯡꯕꯒꯤ? ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯖꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯖꯩꯗꯣ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯆꯥꯏꯕꯦꯝꯃ ꯈꯣꯏꯗꯥꯕꯤ ꯀꯅꯥꯒ ꯑꯗꯨꯛ ꯂꯨꯍꯣꯡꯕꯤꯌꯣ? ꯈꯥꯒꯦꯝꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ? ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯈꯪꯅꯗꯨꯅ ꯂꯩꯔꯝꯕ? ꯅꯈꯣꯏꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯍꯤꯡ ꯑꯃꯗ ꯂꯥꯟꯗꯥꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯔꯒꯗꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ꯫ ꯀꯩꯅꯣ? ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕꯤꯕꯅꯣ ꯀꯧꯕꯒ ꯇꯥꯗꯦ? ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯕꯨꯅꯦ ꯃꯆꯥꯏꯕꯦꯝꯃ ꯆꯦꯡꯂꯩ, ꯑꯩꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯈꯥꯒꯦꯝꯕꯅꯤ꯫ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯌꯥꯗꯦ꯫ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯁꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯌꯥꯅꯤ, ꯂꯩꯕꯤꯌꯣꯀꯣ꯫ ꯑꯩ ꯊꯕꯛ ꯑꯃ ꯀꯥꯎꯖꯍꯧꯔꯤ, ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯆꯦꯡꯂꯩ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ꯫ ꯂꯥꯞꯇꯛ ꯁꯦꯅꯨꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ꯫ ꯏꯌꯥ, ꯏꯔꯩꯕꯥꯛꯇꯗ ꯌꯧꯈꯤꯁꯅꯨ ꯈꯪꯒꯅꯤꯗꯣ꯫ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯨꯛ ꯊꯤꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥ ꯑꯣꯏꯔꯝꯕꯅ ꯇꯨꯃꯤꯟꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯪꯒꯅꯤꯗꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯪꯕꯨꯗꯤ꯫ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯗ꯫ ꯀꯔꯤ? ꯃꯔꯨꯞ ꯃꯥꯅ ꯏꯆꯥꯕꯨ ꯀꯧꯈꯤꯕꯅꯤ? ꯏꯀꯥꯏꯕ ꯄꯤꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕ? ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄꯒꯤꯗꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧ꯫ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯍꯟꯖꯤꯜꯍꯟꯁꯤ꯫ ꯈꯨꯗꯛꯇ ꯂꯥꯟꯒꯤ ꯁꯦꯄꯥꯎ ꯌꯧꯔꯛꯈꯤ꯫ ꯃꯔꯨꯞ, ꯅꯪ ꯑꯩ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ꯫ ꯏꯆꯥꯕꯨ ꯅꯪꯅ ꯀꯧꯗꯨꯅ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄ? ꯂꯨꯍꯣꯡꯕꯁꯨ ꯅꯆꯥꯅꯨꯄꯤꯅ ꯌꯥꯗꯕ? ꯏꯆꯥꯕꯨ ꯅꯔꯩꯕꯥꯛꯇ ꯀꯧꯈ꯭ꯔꯒ
इकाई बिरक हललकपगिदमक्ता लानगी थौरंग तौजौहै इया उसित्तबा मचानुपीगी मनाक्ता लाई महारानी लैमा मचागी मनाक्तमना सेलक्लम्मी हैलम केतपी अयबु उसित्तबा लेबाक असिदा लांदानब करिगे दुक्सिनम मरुपकी थाजनबा नंगना पुमनमक मंगहली इनिंगथौ अमुक्ता तपथबिको नसान करिसु खंगबा नते ममा आइना हाइजगे लान तौरकदोरिबसे हाना अमुक्ता तपथानबा सिनबियु अयगी मरुपकी थमोय मसक मुन्ना खंगी अमुक हना लान तोकपा यारोय नुपादु कना अयंगोंदा सेंगना हाइवे लमहेनबी चिंगलै कपलदुना फबंग निंगथौगी मरुपकी वाबुदी काय हाइदना नसाइबा सेदिरि इमागी वाबुदी करिगी फबंग निंगथौना थोइखिदे असी हाइदुना चिंगलैना थेमोंगी वरोल पुंबा हाइरमि लाइरसु दत्नबा मंगोंदा निंगथौइगी इचानुपी थाजगदब मपा नते लैमा नसासि करिगी हौलनु च ताकपिदबनो ननाइबु ngakpi इमागी चिंगलै नंगबु तपथौने इमा हे कैदौनुंगदा तपथबा ngam हे आई थेमोंग नतबनु फामतगा दुहोंबा ngamloi kana lei khudak asida haribu nupase aigi nakta puro thillaban masuma ben phaduna puraklammi pisak imagi leima nasabu karigidamak nanai sing tharaga phaliban nangi naning kari thungdaba leibana hai ima iya hanubi leibak amagi ning thogi nupida aduk yamna thaksi khasi yaudana mingkha kauriba nasu nupase aina kaidonungda iya oiba pamde haibase nang khangdabra karigi konong asida nasu na lakhalak aikhoi lapna leikhiba yadabra nasu sigi hakaktagi hojik leibak ase lan tawnaba thorang taruklibasi nang khangdabra he ningthau karigi aduk napal kana wa ngangliba nakhoigi nasanupi ase aigi isunu pagi damakta matik sade haibase ningthau na hakna sukhang ngammi matagum angam mathau oiri matagum solaba kari sungam zadaba misam da onsin dandi chairak pibangi makhut nasung na manaba nareng manaba noi masen dandi pino khatno lan taw mara leitabi isu si sokpa kaidong nungdu yar mabok ayam leiri haibase khangjau he ningthau iya hanubi maharani leimana iningthau lepi tokpiru ya hausik asigi matam natte mangda leiri base imagum labi aigi tagi manim aigi su ima mangda leiriba nupa masase aigi tagi masani wasakna kibat nasa isapi na siya hay laibag thibana mana lairaba misam mamada laibag parubana aina ining thawgi nupi oy kibani itana taibung thadok lamdai mi kup adudas isase ikutta sinarambani hanna yengkhidabani ining thawbu kibana adubu ining thaw aigi wasak kaikhrasat ima amadi isa ani isibu karisu tawbigano makoiba thadokbikro makoigi mara leite jinglei thembung makoi ani nungsina kiba leite adubu thamoida nungsiba phawkibana tungi yenglaga mamagi wasak ngaknaba khanna mapaning thogi mayokta lepkibani leibak ase mahak thakki awaba taba mapamte masigi mahutta lanjadaba mabok amadi thembungbu awaphamda tahanningste maram masina mamagi wasak adu kaihanduna leibak asigi khanduna asum hairaklammi phawang ningthau ai luhongba haibado isana yarage aina luhongba si yarabadi lan asi tokan isamak satuna lan si lepnaba haijarugi akhoi ba thadokro mara leisidaba moibu iyak thaki awaba tahanba pamde masagi wa tarabada ningthau masu asawba phathaduna ahaladuga thembunga thadokhirammi jenglei masamak thangnaba leibakda satuna lan asi lepnaba ma masa luhongba yare haina hairammi asumna lan tawni tawrambadu toktuna luhonglami khudakta matam khara ingna sikna leiraba matungdani nongmagi numitni khagemba mapagi mahut sinduna ningthau oirammi khagembana hey binai nubi kaini ningthau aingonda dumna hairiba tasingarangse aibu tati tawoina tawbibase karina ningthungdaba leirabagi aina kari lankrabagi iningthauna pendaba kari tawkrabagi hey lamketbi sinthakta angkatna nganglibadu nangi kari na thongna lei nangase aigi minaini ai nang pamde nang neibu ikaiba matam maduda pikibaduna nangbu singnaduna aina nangbu luhongmani hojikti leibak asigi maharani oinaba apamba nupi leire kunung asi thadoktuna nang chatkro natraga aigi minai oiduna leige haisu lei nasaktu ulaka kaisum sangda nangbu thamgani natrabu khangnabra aibu pokpa pabung ningthau ahal oi karisu tawbu ngamloi khanmana hojik
ꯑꯩꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯍꯧꯅꯁꯥ ꯄꯥꯝꯃꯤ ꯂꯧꯁꯤꯟ ꯄꯥꯝꯗ꯭ꯔꯤ ꯍꯨꯟꯗꯣꯛ ꯅꯅꯤꯡꯅ ꯈꯥ ꯇꯝꯅ ꯍꯤꯡꯂꯤꯕ ꯐꯔꯦ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯂꯩꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯁꯥꯞ ꯑꯃꯇꯪ ꯇꯧꯖꯒꯦ ꯀꯔꯤ ꯁꯥꯞ ꯆꯠꯈ꯭ꯔꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄ ꯊꯣꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯥꯡꯕꯒꯨꯝ ꯂꯩꯕꯥꯛ ꯑꯁꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯕ ꯑꯣꯏꯁ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅ ꯍꯧꯔꯤ ꯆꯦꯡꯂꯩꯅ ꯃꯄꯥꯝ ꯂꯝꯗꯝ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯈꯤꯕꯗ ꯈꯥꯒꯦꯝꯕ ꯍꯔꯥꯎꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯥꯅ ꯈꯣꯏꯗꯥꯕꯤ ꯅꯨꯖꯥ ꯑꯃ ꯂꯧꯁꯤꯟ ꯂꯩꯃ ꯑꯣꯏꯍꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯥꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯗꯨꯅ ꯇꯥꯔꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯄꯦꯟꯈꯤꯗꯦ ꯅꯤꯡꯉꯝꯈꯤꯗꯦ ꯄꯤꯁꯛꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥ ꯑꯕꯣ ꯅꯁꯥꯁꯤ ꯌꯥꯝ ꯁꯥꯒꯠꯂꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯀꯧꯔꯨꯔꯅꯨ ꯑꯕꯣꯛꯀꯤ ꯃꯇꯝ ꯌꯧꯔꯛꯄꯅꯅꯤ ꯌꯦꯡꯉꯣꯏ ꯍꯌꯦꯡ ꯑꯕꯣꯛꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯁꯤ ꯈꯟꯕꯗ ꯑꯕꯣꯛꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ ꯑꯕꯣꯛꯀꯤ ꯊꯦꯝꯕꯣ ꯑꯕꯣꯛ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯉꯥꯎꯕ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯕꯣꯛ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯀꯞꯀꯅꯨ ꯑꯕꯣꯛ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯉꯛꯆꯩ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯎꯕꯗ ꯏꯃꯨꯡꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯅꯤꯡꯊꯧꯅ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯃꯥꯗ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗ ꯉꯥꯡꯈ꯭ꯔꯦ ꯑꯄꯪꯕ ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯧꯍꯩꯗꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯅꯥꯄꯤ ꯇꯥꯅ ꯀꯞꯀꯅꯨ ꯂꯩꯕꯥꯛ ꯑꯁꯤ ꯋꯥꯈꯤꯅꯤ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕꯅꯣ ꯏꯃꯥꯗ ꯏꯆꯥ ꯂꯥꯟꯗꯦ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯏꯃꯥ ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪꯅ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯟꯈꯤꯕꯅ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯏꯃꯥ ꯑꯃꯗꯤ ꯏꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯀꯞꯀꯅꯨ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯃꯗꯤ ꯅꯤꯡꯁꯤꯡꯗꯨꯅ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯏꯃꯥ ꯄꯦꯜꯂꯤ ꯁꯤꯡꯉꯝꯗ ꯋꯥꯅ ꯏꯁꯨꯒꯤꯗꯃꯛ ꯍꯤꯡꯂꯝꯂꯤꯕ ꯃꯕꯣꯛꯅꯤ ꯑꯩꯁꯦ ꯏꯃꯥꯅ ꯊꯥꯖꯔꯤ ꯅꯈꯣꯏꯕꯨ ꯑꯗꯨꯅ ꯏꯁꯨ ꯑꯁꯦ ꯅꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒꯦ ꯅꯤꯡꯊꯧꯅ ꯏꯃꯥ ꯊꯦꯝꯕꯨꯡꯕꯨ ꯏꯌꯥ ꯑꯣꯏꯅ ꯑꯩ ꯂꯧꯁꯤꯜꯂꯒꯦ ꯂꯩꯃꯅ ꯏꯇꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯏꯃꯥ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯁꯤꯗꯤ ꯉꯥꯛꯂꯒꯦ ꯄꯤꯁꯛ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖ ꯑꯗꯨꯃꯛ ꯂꯣꯏꯅ ꯃꯕꯨꯛꯅꯤꯡꯁꯤꯡꯅ ꯈꯜꯂꯤꯕꯗꯨ ꯎꯕ ꯐꯪꯂꯕꯒꯨꯝ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯁꯥꯗ ꯐꯥꯎꯖꯩ ꯍꯥꯏꯕ ꯅꯪꯍꯧꯗ ꯃꯁꯥꯗꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯗ꯭ꯔꯥ ꯈꯟꯅ ꯑꯗꯨꯝꯅ ꯃꯁꯨ ꯑꯅꯤꯗ ꯌꯦꯡꯖꯗꯨꯅ ꯑꯕꯣꯛꯀꯤ ꯊꯦꯝꯕꯣ ꯂꯥꯎ ꯑꯕꯣꯛꯀꯤ ꯁꯦꯟꯂꯩ ꯂꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯦꯡꯂꯩ ꯅꯪꯅ ꯏꯁꯨꯁꯤꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯁꯨꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯑꯕꯣꯛꯀꯤ ꯊꯦꯝꯕꯣ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯑꯕꯣꯛꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯁꯤ ꯆꯦꯡꯂꯩꯕꯨ ꯂꯧꯁꯤꯜꯂꯨ ꯑꯕꯣꯛ ꯃꯁꯤꯅ ꯄꯦꯜꯂꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯕꯣꯛ ꯉꯝꯂꯅꯤ ꯏꯃꯥꯒꯤ ꯂꯩꯃ ꯅꯆꯥ ꯑꯅꯤꯃꯛꯄꯨ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯖ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯧ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯪ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯈꯨꯗꯛꯇ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯄꯨꯝꯅꯃꯛꯁꯨ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯦꯡꯂꯩ ꯍꯥꯟꯅꯒꯨꯝ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯂꯩ ꯇꯥ ꯊꯦꯝꯕꯣ ꯑꯩ ꯏꯁꯩ ꯁꯛꯄ ꯇꯝꯕꯤꯕ ꯂꯣꯏꯈꯤꯗ꯭ꯔꯤꯀꯣ ꯅꯣꯡꯃ ꯇꯝꯕꯤꯒꯦ ꯑꯗꯣ ꯑꯕꯣꯛꯀꯤ ꯐꯤꯔꯣꯏ ꯂꯣꯏꯕꯒ ꯅꯪ ꯑꯩ ꯂꯨꯍꯣꯡꯂꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎ ꯅꯪꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯇꯁꯦꯡꯅ ꯄꯥꯝꯖꯈ꯭ꯔꯕꯅꯤ ꯈꯣꯏꯗꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯖꯥꯏꯕꯦꯝꯃ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯀꯧꯕꯤꯅꯨ ꯃꯤꯡ ꯀꯧ ꯍꯥꯏꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯀꯧꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯖꯒꯦ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯈꯥꯒꯦꯝꯕꯅ ꯆꯦꯡꯂꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ
ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯦꯡꯂꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯕ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯁꯥꯎꯗꯨꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯡꯂꯩꯒꯤ ꯁꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯈꯤ꯫ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯃꯈꯨꯠꯇ ꯁꯤꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯕꯣꯛꯀꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯨꯡ ꯆꯦꯡꯂꯩ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎꯊꯦꯟ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯗ ꯆꯥꯎꯔꯛꯂꯕ ꯊꯦꯝꯕꯨꯡ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫